ꯄꯨꯝꯅꯃꯛꯄꯨ ꯃꯤꯈꯨꯕ ꯃꯨꯛꯕꯥꯡꯅꯤ ꯀꯧꯅꯅ ꯈꯨꯔꯨꯝꯖꯔꯤ ꯉꯁꯤꯗꯤ ꯑꯩꯒꯤ ꯅꯨꯡꯁꯤꯖꯔꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯄꯣꯛ ꯊꯣꯡꯕ ꯆꯠꯊꯔꯁꯦ ꯄꯣꯛ ꯊꯣꯡꯕ ꯂꯩꯔꯦ ꯄꯣꯛ ꯊꯣꯡꯕꯁꯦ ꯈꯔ ꯑꯗꯨꯝ ꯆꯥꯎꯅ ꯇꯧꯔꯦ ꯃꯥꯏ ꯃꯍꯤ ꯈꯔ ꯂꯩꯔꯦ ꯍꯪꯒꯥꯝ ꯂꯩꯔꯦ ꯏꯔꯣꯝꯕ ꯈꯔ ꯂꯩꯔꯦ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯖꯤꯜꯂꯁꯤ ꯀꯣꯛ ꯈꯔ ꯇꯛꯁꯟꯒꯦ ꯉꯁꯤꯗꯤꯀꯣ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔꯁꯤꯡꯒꯤ ꯁꯤꯁꯦ ꯑꯃ ꯊꯝꯃꯒꯦꯀꯣ ꯁꯤꯗ ꯊꯝꯃꯒꯦ 이런 말 계속 살라게 이런 분이 와 벌레 마음이 하오링하지? Sao mà khuya với vậy nó thầu hắn bây giờ phút bên không mà sao cân sao cũng xoay khơi gặp tay mình vào đâu bị luôn
ꯄꯥꯏꯕꯗ ꯌꯥꯝ ꯆꯥꯎꯃꯜꯂꯦ ꯈꯗꯥꯡ ꯆꯣꯛ ꯍꯥꯏꯕ ꯂꯩ ꯉꯁꯤꯗꯤ ꯆꯥꯛꯁꯤ ꯃꯆꯤ ꯑꯝꯇ ꯂꯦꯡꯗꯦ ꯆꯥꯛ ꯆꯥꯒꯦ ꯁꯥꯏꯕꯗꯨ ꯑꯗꯨꯝ ꯁꯥꯏꯕꯒ ꯇꯨꯝꯗ꯭ꯔꯦ ꯁꯤꯗ đây
ꯑꯣꯛ ꯊꯣꯡꯕ ꯃꯍꯤꯁꯦ ꯆꯥꯔꯔꯣꯏ 이런 것이 하고 ꯒ꯭ꯌꯥꯟ ꯃꯦꯟ ꯑꯝꯇ ꯇꯥꯗ꯭ꯔꯦꯅ ꯉꯁꯤꯗꯤ ꯁꯤ ꯑꯣꯛꯁꯤꯕꯨ ꯁꯦꯠꯀꯗ꯭ꯔꯥ ꯆꯥꯛꯄꯨ ꯆꯥꯒꯗ꯭ꯔꯥ ꯁꯤ ꯃꯇꯨꯡꯗ ꯃꯌꯥꯝ ꯆꯥꯁꯜꯂꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯅꯤ ꯍꯌꯦꯡ ꯆꯔꯥ ꯋꯥꯟꯅꯕ ꯊꯝꯃꯒꯦ ꯃꯍꯤ